ngasi numida waram phongkiba tongan tongan ba manipuri sifhongsing amasum thokiba thodo wathoksingi maroibi I pausing miyamda thamjagi anbada paujal pausidigi lakusaraga ani suba tangaki lok sabha mikhalda mathau tawgadaba polling personal sing asidigi lamthaba hokre taragani pan sub lok sabha election gi ani suba tangkak ta pangthokadoriba to outer east the Manipur parliamentary constituency ki manung saliba nifugani thoi tengnopal assembly constituency ki polling station 40 da ahan big wena mathau tawgadaba polling personnel sing district asiki DC DEO Krishna Kumar ngasi digi lamthaba hokre DC DEO Krishna Kumar na polling personnel sing adu Sandel district headquarter da leiba Maha Union Government Higher Secondary School gi complex gi lamthaki election asida 42 Tengnopal gi oina polling station humdraga nipan vote thadanagani masigi manung polling station humdraga maridi normal polling station eduga marina internally displaced person IDP singini assembly constituency sigi oina model polling station ani person with especially ability ki polling station ama aduga women polling station taraga mangayori makatana lemhauriba polling station kunthraga nipan gi polling personnel singsunga silam thariba mafam asimaktadigi hayeng ayuk pung nipan taba matamdigi DEO DC na lamthagani 42 Tengnopal gi oina hauzik apunba voter masinga si lising ni fugani thoiga satre ko humdraga tareni masigi manung da nupa voter na lising kunga samapan go humfu ko humdoe duga nopi voter na lising kunga mathoiga sani pan ga taraga humdoini aduga transgender voter ama yauri loidana taraga nipan sub lok sabha mikhal ki ani suba tangaki to outer Manipur SD parliamentary constituency seat ki mikhal da mathau tawgadaba Tamenglong district ki polling personnel singsunga si makhoi gi polling station sing tamna lamthakre ngasi district asi ki DC complex da leiba mini secretariat ki multipurpose hall gi Tamai subdivision gi polling station taraga mari Tamenglong kendra gi polling station taraga ni thuamadi Tauksem division gi polling station ni fuda mathau tawgadaba polling personnel singa dulam thakibani district asida apunba polling station samaga yankhigatret leibada polling official satruga kungani pana mathau tawgadori ngarang polling official khara makhoi gi polling station gi damakta lamthakrabani apunba voter lising hundraga mangaga samriga kunthraga nipani masigi manungda nupa voter lising kunthraga mangaga satruka kunthraga taruk amadi nupi voter lising kunthraga nipanga satreka marfuga ni thoi ori mikhal asida ngak senga da security personnel singsunga silam thaduna makhogi mathau tofam polling station singda sanari hari atopa paomana state terrorism gi thawong tokpiu haina sanungpham da ima singna khongjang Changsinkhre state terrorism ki thawong tokpiu haina Thobal district ki salungpham da mafam adu ki mera paibi singna khongjang Changsinkhre salungpham ki mera paibi singa du state terrorism ki thawong tokpi duna ingtapa sakhotpa leba ama pami lan asina mara moiraga awana nangliba sing kokhan biu haiba wafam sing tangki stop state terrorism Manipur wants peace and prosperity no dirty election Manipur is suffering haibana singba thaba banner paiduna Changsinkhiba khongjang aduda mikhal nampu sapu taw yaning de haiba khulau kya su lauki tha asigi taraga mapana pangthokiba lok sabha ki mikhal inner Manipur parliamentary constituency ki tuan polling station singda nampu sapu do bot hadakiba du democracy bu khongbai namani mikhal nampu sapu ki thawong sa tharakba salungphom gi maira pai bising yaning de haiba wapam se phongdonaki salungpham gi maira pai bi ima sun state tourism gi thawong tokpi yu haiba maira gi khongsat adu salungpham gi tuan maruiba lambi singda koina satlaba matung khongsat adu horakham da losinki atopa paomana security force na khusu khulai kya fagat pangamkhre Lok Sabha mikhal ga mari lainana security force na tuan ba mafam singda thibu humbi gi thabak sa thabada khusu khulai kya fagat pangamkhre police ta gi phangba paw da Assam Rifles amasu Manipur police ki apunba team amana Jiribam district ki Lengang Pokpi police outpost gate ta asat awok sing sector ngai singningai oiba mong ra lakpa Lanson 37 haiba miyai si nongmai ga kona na fagat mangki mangon gi magazine ga kona ba country made rifle ama rifle but ama yauna sel oina lupa lising taragom de fort kibani amaramda thokliba irang asiga mari lainana security na lokatpa section thorang ki manungsana ngarang Kangpokpi district ki Gangpijang Hill Range ki mafam singna thibu humbi gi thabak sa thabada sakhang daba singna lot tuna leramba magazine ka kona ba assault rifle ama 12-inch single barrel gun ama kapi yari ba nongmai maru kungo humdo yauna fire cartridge
ken manga fagat pangkre fagalaba mioi amasum polam sing adu makha tana ain goeba thabuk lokhana ba mari lena ba police station singda sinakhre hari atopa pawamana certificate gen thokre thabak phangduna leidiba naha singa thabak pinabiki panamda pradhan mantri kaushal vikas yojana gi makhada short term training course athaduna masa masa gi sinpham mai paklaba mioi singda certificate gen thokpagi thoram ama liberal college luwang samam da pangthokre mamang sai gi December thada liberal college satakhiba ahanma phase da pickle making spice processing domestic data entry operator airlines customer service professional makeup na singma yauri thawra maduga mari laidana ADC Dr. Ningthaujam Johnson na PM KBY gi certificate fanglaba mioisina certificate fangli haiduna tumina loisin megi muhutta isana pamna training tokiba sinpam aduda mai pakna bokhona ba mathoktai job provider oina bokhona si job provider oina bokhona ba isai sana taujari ba sinpam aduda mai pakna bokhona ba mathoktai hona ba kanma mioisingi oina ti lenga na su thong launa hangduna loan pi thana ba ngaiduna leiri khi atopa pawmana KYKL gi mapok kumon ga mari lainana chairman ge pauzal pirakli Salibe inkum zali singani ga kunga mari gi April thagi sachet kunga manga si kanglai yawol kanalup KYKL lingkhat khibagi kuntra subu mapok kumon numit thokle numit asiga mari lainana aihakna KYKL gi mohut sinduna aikhoi gi apunba wesya lamdam ge mari kanglai pak misa miam yawolup sing yawoloi sing CSO sing miam gi lusing basing public intellectual sing media gi marup mapang pauzuloi punamak ge pauzul pichari aina thinkraba lup asigi chairman khu yek piduna thadorak pa serol sida yep pauzul asig loidana aikhoi gi kanglai pak amasum wesya gi leibak miam amadi yawol i hogi phibam gi matan wakal miyeng ama intellectual miam amadi mari leinaba punamangna khanabina ba phongdok sari Russia gi yawolai lusingba theoreticians philosopher amadi malem gi marxist i hogi puari da asoba phida ama kaliba lenina makhagi asumnaki Politics is the most concentrated expression of economics, its generalizations and its culmination. Miyoebigi puari bu setmilon gi miyeng dagi wantok pibigi theory gi maithong amabu khwai digi samba duga wantok na khwai digi hena marik sumba masum misam gi lol da haiba wahi pareng amani. Lengak lon laisem lon haiba setmilon gi mapan thong da uthorak pa phongdorak pa Laina tarang tarang uba ngamba thawong aduni habani setmilona yumpham oiraga politics kunai role culture morality law lining laisun wangolon arts literature asina singba punama asina sagatpa yumjawa amada miyoibu kunai ni hingmani seol sida taibang pa namadi miyoibu kunai da sound yengba asauba thawong manga puna tochinaraga satli haina logi thawong singadudi setmilon gi thawong lengak lon laisem lon gi thawong khunai lon gi thawong inat gi thawong amasu mauk sa gi thawong haibisini thawong mayam asigi langdai te mayek sengba ngam khiliti amaga lon sinaba mapam kaya marum leit thawong punmaku thawong masa kaya marum na punsilaga semgali thawong masa singa sibu makata na masagi naitom masat laijaba masak masal singna sagali thawong singa sigi manungda khwaidi gi maruoiba madi mapangal kanbasi setmilon gi thawong asini adubu masi hai duna su setmilon khaktuna thawong ataida ithil piba ngammi amadi punamaki sawong semba ngami ataina di ngamde haibadi natte thawong singa si makoi punamakti ithil piba ngami punamangna punamaki sawong semba da sarugai masibu structural marxist singna over determination haina kawi Lenina politics asi economics ki mapan thongda uthora ko saktam ni haiba theory ase ekoi gi politics ta maruoina handa Kuki meeting ani gi thengaina bagi politics asida pansilaga politics asigi nungda yumpham da lairibi economics adu maikhum hangdokpada aikoi Kuki amasu mitei khakta natana laminari ba phuru kudimak tu yamna khaningai ni haina khanjai setmilon gi thawong haibisi maithong yamba thawong ni Hauji aikoina maithong ani khaktang lokhatuna thamjage Lenin gi history gi theory asi pak sauna puari haibadi malem gi thaki asang history gi thawong singa mana ba khongsa singa masum hongba gi kanglon sagatpi yaba puari gi masat adu yenglaga puthora pa yamna sumba theory amani adu wapum asi apik pa puari haibadi lamdam masa ama thawdok masa khara amadi atien matam amagi history da pansin mada sumgani haibishidi debate taunariba thawdo amoi apik pa nongle amadi electric pangkha masa manasu thokan bege masi
ꯃꯦꯇ꯭ꯔꯣꯂꯣꯖꯤꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯅꯗꯕ ꯂꯩꯒꯅꯤ ꯂꯦꯅꯤꯟꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯃꯤꯇꯩ ꯂꯥꯟ ꯑꯁꯤꯗ ꯄꯟꯁꯤꯟꯕꯗ ꯌꯦꯛꯅꯕ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯔꯕꯁꯨ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝ ꯅꯩꯅꯕꯗ ꯇꯣꯏꯅ ꯊꯧꯑꯣꯏꯗꯅ ꯊꯝꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯏꯊꯤꯜ ꯑꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯖꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯕꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯆꯕꯅꯤ ꯍꯥꯏꯗꯤ ꯁꯍꯔꯁꯤꯗ ꯑꯍꯥꯟꯕꯗ ब्रिटिश लोइनम ओइद्रिङैदरि मणिपुरगी सिंगतम अमदि कम्युनिटीसिंग असि तत्न थानब यादब सिटमिलोनगी लिपुन अमदि लौथोक लौसिंगी नेटवर्क अमना सिना पुलमी मसि अखोय मणिपुरगी हौख्रबा हौजिक्ति ममी सामख्रबा इकोनॉमिक्सने इंग्लिश अमगा सत्रेक हुंफुगा निथोगी एंग्लो मणिपुरगी ट्रीटी अदुदा मणिपुर मतेंग पांगनब लाक ब्रिटिश आर्मी सिंग वाइबगी अवाइमा लोइना मणिपुरना पीगदबा पोचै सिंगी पारेंग यावरिबा लंग मखल मरी अमसुम फी हाइबसी मितै नुपीगी पुथोकनि अदुगा लंग अदुदी सिंग द थाब लसिंगदगी सिंग मंगाक्तनि मितैना पुथोक लंग अमसुम फीरोल सिंगना पुथोक लसिंग अनिगी सेटमिलोनगी लिपुनसी तारायना लौ यारोय सिंगना मितैदा लसिंग योलकलगा मितैदगी लंग अमसुम फीरोल लेरमनि ट्रीटी असिदा मणिपुरना ब्रिटिश सिंगदा योट पीबगी वा पल्ली योट असि मितैना सुंगमनि मतमदुगी सिंगी मीना मितैदगी योट लेरमगनि लेफम थुई सिंगदा थोकपा माइक्रो रेसिन कंसिलबा उ मखोम मखलमा उचान सामुमया कारपुर अगर्ण सिंबा पोसै कया मितैना सिजनरमि मितैना फाउसिंग होंगना पुथोकपनिना सिंगना फाउसिंग लेरमगनि सिंगना सिजनरम्बा साफु उयान तंपाक्तगी लेरमि सिंगी मीना तमदा मतमतमगी लंगफै चलगा थबक सुरुबगी वरी लेरमि तमगी मीनासु सिंगदा लंगफै चटपा मितैगी इनात ओइरमि सिंगी मीगा तमगी मीगा मंगाई सनबा हाइबा चटनबी लेरमलिबा सेटमिलोनगी असेटपा मरी अदुगी युमफमना सनतपनि असिगुम्बा सेटमिलोनगी लिपुन असि चटलिङैदा मणिपुरदगी तौखाइरगे हाइबसि तांगा थोकनि ngasi akoi punamaku setmilon gi aset palipuna mana pulaktabadagi tokai tabagi politics asi kan khalapani hauji thokliba tokai tabagi politics asi community singi marakta lipun irai leraktraba setmilon ama lakpa adu mapan thongda uthorakpani hari mathang makasa tharak poina to papam amitabh na khulngak kusingna mating pangkhre Wangjing kaithelgi social worker thoksum Amitabh na kaksing kunawgi khulngak diba maiti isilinaw sing angamba sana tanba polam sing mating pangkhre ngasi mating pangki ba polam singi manungda yerum plate ahum alu bag ama sempak bag ama ising case mga tin fish piece tara cake box ama good day biscuit ama sum tiger biscuit na singmani masigi matata kaksing kunaw lamkai de khulngak diba mayra pai bi imai bel singi sana tanba polam sing leibada mating oina ba sheloina lupa lising ama su Amitabh na imai bel sing da mating panglamki ima singi maikai digi Amitabh na tauru ba thabak ta mai pak oira sunu haina thaujal pikhi makasa tharakpa moina loshilakpu oina paujal gi editorial myam ngasi gi myam special content moina myam na thamjage irrigation na miyeng sangduna sahi supa mahi marong putopu ngamna bonasi Sokot pemipan tang do baleba am oige hairabadi sasan pai bedegi hauna laumi sinmi singna puksiel singna thabak tawmina basangi sasan tawribe singna thaba ama pakat pamatamda aigi migi khairaba aduga laumi sinmi na su puksiel singna thabak tawdaba tarabri sokot pai bis kaidongai de sukoi thoklai mi singdi nomo gi hengalakli adubu satok puthokadoriba mafam kya na nomo gi yumkai industry kya sajilakli maramaduna matamamada sahi amada paklamba labuk sing amukak lau uduna matam sanga lamhang oiduna mangalamba adu ngasidi ithai lakhongi khudong chaba phangba mafam singda larok anirak loklaba yorakle larok anirak loktaba mafam singda agriculture department gi makhada lebak lehau sangyeng toraba matungda mafam aduga sanaba mahimarong sing thaduna rabi gi pothok ya pothokna bonari agriculture department na state ki tungan mafam singda laumi singna alu thaba hangam thaba gi thabak satharakli basi yam namak tangai fadaba mani polam singa si manipur miyamna tangai fadaba sangdaba yadaba polama moiri loidna hangam aru dagi sungliba asathaw lamdam asida fazana puthokpa ngamdabadagi miyamdagi nomada gari mapot pusilakli Miram da pot ki mamal huang ba tarabas lamdam asida yorapa matamda pot ki mamal saruk ohum di adumak hengali bagi maram di pot puthok pusingi baragi sangkhena wangki badagini wangki bagi maram na
ꯂꯔꯍꯧꯂꯨꯞ ꯈꯔꯅ ꯃꯅꯤꯄꯨꯔ ꯄꯨꯁꯤꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯦꯛꯁ ꯂꯧꯔꯤ ꯇꯦꯛꯁ ꯂꯧꯕꯗ ꯅꯠꯇꯅ ꯒꯣꯗꯥꯎꯟ ꯇꯦꯛꯁ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯑꯃꯨꯛ ꯂꯧꯈꯠꯂꯛꯂꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯌꯣꯠꯀꯤ ꯃꯃꯜ ꯋꯥꯡꯈꯠꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛꯁꯤꯡ ꯂꯧ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯍꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ दरकार ओय अदुगे एग्रीकल्चर डिपार्टमेंट लौमीसिंगदा मरु मारांग पीथबा मतमदा मिसंग संग नायदना थबक तौगदबा मियोइसिंगदा पीनबो होनबा ताई अदुदि नतना खंगना चानरिबनि हायदुना थबकति तौदबा मियोइदा मरु मारांग पीथदुना मंगनखिबा तारबदि मदुगे कानबदा फंग ngamlaroi डिपार्टमेंट पैखलकपा थबा अदुदा लौमीसिंगदा थवाय यावसिंदुना इसा इसागी इनकम ओइनबा होनबदा नतना लमदमसिगी इकोनॉमिक फोगनबा होनमिनसि हाउसिंग स्टेट असिदा लैरिबा लौमीसिंग मिसिंग थबक सुनिंबगी थाउना लेरी मतमतमगी मही मरोंगसिंग थादुना मखोयगी सेंथोक लंबी सेमजेदुना सेल थोंगे फिबम सुखरा मखैदी फगत हनवा ngamle लौ सिंगोगी सिनफमना मापुंग ओइबा स्टेट असिगी लौमीसिंगी हांगलंबा लबुकसिंगदा रबी अमसुंग खरीफ क्रॉप की मही मरोंग थाबगी थबक स्पार्क सना सथरकले मरम अदुना मतमतमगी लेंगक सेसन तौरिबा मियामगी लुसिंगसिंगना मारु ओइना लौमीसिंगी हौना लौमीसिंगी थाउना हापतुना इथै लौखोंग मतिक चाना सेमदुना सही सुपा इसिंग फंगनना बोहनसी इथै लौखोंग मतिक चाना लैरबदि लमदम असि पोथोक सथोक मरांग कायना पुथोक्तुना चिंजाक्ता मी पान तांगदब लमदम अमा हायबदु ओइबा ngangani लैगानोसु हिरमसिदा अहेनबा मियेंग संगदुना सही सुपा मही मरोंग पुथोकपा ngamnaba होनसी हायबा स्पेशल एडिटोरियल कंटेंट म्यामना थमजरी मखासा थरक पोइना कंगलै पाकि मैरादगे तोपा मरुइबा पाव खरनमु सुगुनुदगी बीएसएफ लौथोकपा यारुइ हायदुना नुपी म्याम हौरक्तुना ngasi सुगुनु बाजार बंद तौसिनख्रे था तरागमत हिंजिलगलब कंगलुप अनिगी लालसिन ख्वाइदिगे न सोगलब मफम ओइबदनतन कुकी मिलिटेंट्स न ngyak लेतन बॉम अमद नुमै कापसिलतुन लंदारफम ओइदिबा सुगुनु अमदि अकोइबद लैदिबा मैतै खुलसिंग ngaksinmagi थबक तौरिबा बीएसएफ सिंग मणिपुर लेगाना लौथोकनबा होनरकपदगी सुगुनुद लैदिबा मियामना यामना कन यानिंगदबा फोंगोक्तुन सुगुनुदगी बीएसएफ सिंग लौथोकपा यारोय हायदुना ngasi सुगुनु बाजार बन तौसिनख्रे लोइना सुगुनुगा इम्फालगा अतै मफमसिंग फावनबा लंबिसिंग थिंजिनदुना थमख्रे पाउक्सी एसिना ngasi सुगुनु बाजार थिंजिनमगी खोंजंग संगसिलिबा मियामदगी फंगबा पावगी मतुंगनदि सुगुनु बाजार ममांगदा लैरिबा सुगुनु हॉस्पिटल की स्टाफ क्वार्टर गा थंगना लैरिबा बी 176 सुबा बीएसएफ की कांगबु असि ngasi दगी लौथुनबा थबक पैखत पहरखि बीएसएफ पर्सनल सिंग मखोयगी लैफम अदुरगी सनबा सेम साबा हौरकपदा सुगुनु अमदि थंगना लैरिबा मितै कुलसिंगी मियाम हौरक्तुनु नुपी ओइबिसिंग बीएसएफ कैम्प अदुगी गेट फमजिनदुन लैखि खोंजंग असिगा मरी लेनना बीएसएफ सिंग मफम अदु थादोक्तुन सत्पा ngamdana लैरि हाइदि मफम अदुगी मियामना फोंदोरकपगी मतुंगिनदि मणिपुर लेंगाकि मेकेडिगी सुगुनुदगी बीएसएफ लौथोकलोय हाइबगी मयेक सिंग मसिरोल अमा थोक्त्रिबा फाव बनगी खोंजंग असि संगसिनगने हाइदि हौजिक सुगुनुगो लोनब सुचांपुर डिस्ट्रिक्ट की मफम सिंग कुकी मिलिटेंट सिंग कया मरुम लेखिबा मदि UKLF की कैडर कया अमसुंग नौना संगसिनख्रि हाइबगी पाउस लैरि मदुना मफम अमतदा हेक्तमक सुगुनु खुलदा लांदारक याबी अकीब यामना साउना लैरि असिगुम्बा फिबम मसिद सुगुनु अमदि थांगना लैरिबा मैतै कुलसिंग ngaksinana लैरिबा बीएसएफ सिंग लेगाना लाउथोकना बहोनरग्लिबसि मफम मसिगी खुंजा सिंग कुकी मिलिटेंट सिंग मखुत सिजरो हाइबगी समाने लैंगा की थवोंग सि यानिंगदायना फोंदोखि पन्मा याबदि सुगुनुदा हौजिक बीएसएफ की कैंपनी अनि लैदुना ngaksinbagi थबक सथदुना लैरिबने अदुबो आउटर पार्लियामेंटरी इलेक्शन की ngaksinbagi मिंगदे सुगुनुदगी बीएसएफ सिंग असि लाउथोकनबा थबक लौखलकपनि लाउथोकपा तारबसु मखोगी सिक्युरिटी पर्सनल सिंग मंगजोंगना मफम सिदा थरकलगा लाउथोकतरबदि बीएसएफ सिंग लाउथोकबि यारो हेदि लोशिलक पोइना तो पपमना सकमाइद कुकी मिलिटेंट सिंग नुमै कापनबद खुलंगाक मियोय अम सुखले कोंग ममरुद कुकी सिंग नुमै कापसिलखरे कोंग ममरुद कुकी सिंग नुमै कापसिलखरे ngaranuthil pung निपालुम तरक मतम इम्फाल ईस्ट डिस्ट्रिक्ट की सगोलमांग पुलिस स्टेशन की मनुंग चनबा मार्के हिल्स रेंज की कोंग मरु मैकई तमना कुकी मिलिटेंट सिंग नुमै राउंड कुल्लोंग कापसिनदुना अटैक तौरखरे हाइदि थाउदोदुर खुंजा सिंग हंदुना नुमै कापखिबा लैति नुमै कापसिलकपा अदुना मैकई दुमना लैरिबा खुंजा सिंग मिपाइबा पोकनदुना लैताना लैबा ngamdre हाइदि अमरोमदना ngaranuthil pung 12:45 ताब मतमदगी हौना कुकी मिलिटेंट सिंग सिंगमाय नोंथोनबन ममांग तुरेल मपान द लैबा
hot mix plan thabak suri ba sinmi sing noi kap sin landa sila ki badur khulnga ko kunja sin hanno numai kapada khulnga ko kunja ma numai na pan sopri gi seng mai PAC da lekana khre hauju lekan nariba khulnga ko kunja du gi maming ibo bi kawi ma ki haksang gi phibam thoido no khudong thiningai oidre haidi thaudo su gi matang na pauksi esna phangwa pau gi matung ne ko ki militant sing aduna kangpokpi district ki manung sanba sengmai tural gi manung sin leiba Phaileng village ki singi saruk gi numai kapsin landa rakhibani numai kapsil akpaduna mara moiraga sengmai nungthonban mamang torel mapan da leiba hot mix plan na thabak suduna leiriba sinmi singmi paidun lanjina rakhi madura khulngak tum leiba khunja sing handur numai kap ki balati adubo tangkak anirak thokna numai kapsil akpadigi khunja sing su numai round khara handuna kap ki hari thaudo do thokle habigi pau phangmudi state police ki maike digi mafam madura sangsinduna khulai ba ko ki militant sing tak thokna ba numai kap ki ngarang numidang pung nipon helaba pawbda maike ani da kuthonaki madugi matung na ngasi nungalak padigi matat matat oina kuthonaki madugi matung ngasi numijung ba pung tarag ni thuram tarak matam da so koki khulai pai bisingna amung hana numai kapsil padigi maike ani da kuthonaki ngarang nungthil amadi numidang maike dong imera pai bisingna central force gari sangba yaro hedru thatuna thamki atheng mada central force gari khara sanction ki hari loshilak koina panam pausi eri to pom national highway haunadana ba Kuki singna kangpokpi da IED pokayanduna thong thadna ba honaramle lengang na heavy vehicle satpa thingjin ki badigi posai pupa gari kya panduna lairi amaramdana mara leijada ba Kuki da taina ba yaroi mitai na sata khibani sena ba sing serak pi gadabani KSO kangpokpi district ki manung san national highway ani paringi sapramena bazar amasum kabru lekha gi marak leiba concrete bridge thong ama ngarang numidang Kuki ni singna ba sakang na ba singna IED pokayanduna sauna amang da tholamde ngarang nungthil dagi haudura sekmai nongthongban mamang da akan balan pam oikraba matung ngarang ahing nongyai da masakang na ba singna thong do IED sejina duna amang da thon khibani thaudo sugi matana press ta phangwa paul sakang na ba singna concrete bridge adura sakti leraba IED plan tawduna pokai halamba oigani haidi thaudo adura concrete bridge adugi mapam ahum da sauna hokhi adumainamak thaudo adura mi asu apan yakhidi concrete bridge ta sound amada thokpana maram oiraga imphal yor thorakadaba heavy vehicle sing satpa yadabana lambi paring asigi mayang khangda panduna hi amaramda essential service yauna gari masa sing da dumak satagsin tawhan ki hari police na thaudo odugi matana case ma lakhotuna thijinbagi thabak satagok hari thaudo du thokraba matung security force ki makok thombu officer sing laktuna yengsingki hauju phabi oina thong adu kanana thugaibano haiba khangmamdri thaudo odur senaba mi phabagi pawletri panbayabadi rang sekmai de maike ani gi marakta yamna sang no make up na bigi thogok thokraba matung security force sang bangaw ya sangba yadana wa thong da thugai bu erangwen haina sinari ningsing bayai Bisnupur district ki manung sanma fagak saw ikai awang laikai amadi kwakta gi marakta leiba thong amasung mamang sai gi zun thada Mahindra Scorpio amad IED haptuna pakhayalaga thugai na ba hotnabada miyum asu apan nangkhibani thaudo aduga mari leina NIA na senabani haiba MD Nur Hasan amadi Samilun Gangte kauba miyoi ani phakhibani NIA gi matungina thong thugaiba thawong da security movement apan pina thawong gi suruk amani haina phungdok palikhrabani amaramda thong amang da thukiba duga mari leina ngasi DC kangpokpin order ama thoktuna amang da thokraba thong asi mapung phana samjindri pa pawba amadi Divert tawba lambi ama semdriba pawba national highway paningi thong asi landuna makal amatagi heavy vehicle land mada thing batamkhre aduma pu gari masa singdi section thorang loinana lanthok lansin tawbu yagan haidi thong asi semjin bamadi lambi divert tawba gi thabak sing sub divisional magistrate saitu gampazol maphamadu da station aduna yengsinana basu khankhre nakalamar thong ama amang ta thokalamba thawong adu Kuki students organization KSO Sadar Hills na akan mamoni yaning du mafungdorakti KSO Sadar Hills tholako sirul amada national highway da bomb pokayanduna miyamgi sathok chasinda sauna khudong sadaba mayunan ba se miyoy bigilisnati thawong asina mara leijada Kuki singda taishan ba yaro thawong asi khulai ba mitei singna sathabani mari leinaba authority na sabsana thikatuna sena ba miyoy sing phaduna serak bigadabani haina takslakli ado hauskoina di miyam paw simatang se lusinjarage amasung miyam puna no update ngaminasi